Kacha Naga taruk adu eikhoina hatpani sajibudagi hauba tha taraganithoi maming singasi thainage khugi paipu khongdai satlambasing tholambani masi numitki honakliba maisa adugi masak yengduna tholamba ngaktu oibajani pankhatpa sithaba naiba thagi masak yenglaga tholambani mandi tawbadi paipu sina karigumba thorama pangtokpa tarabada numit tha yengu haina ngasi phawba haina duna lakli masina taklibadi thagi khongsat amadi numit ki khongsat ani masi tuna satli habani asumna aikhogi paipu singna malem pithribi ge sinai yek laidiba makhai lengdana lehoragadaba mamal naidraba lan asi aikhogi damak thambiramai masigumba lan ama ngasigi lairik hairaba suttai pulaba miyoi amatana tungi damak thambiramba ngamgadaba mandi heba el ibomsagi special content ama lokhocharakan mayamda thamjari kari sunataba haibadi yai madudi schedule tribe sanbagi matang phawba hayeng tungi damak kari gumba khara tawpham thokbodu tawhogdi adungai india na british ki makutigi maning makha tamkhraba matung manipur india ra tinkraba tungda Meitei na apang bani haina lauriba singmi singdi masa masa na schedule tribe list sanbawkre matam du Meitei singni masa masa na sakotpa thaki frup ni khanjaduna schedule tribe list salhuna bo wakhanati haibri schedule tribe list san baibasi sakotaba frup khaktana sangadabane aikhoi Meitei di sakotpa frup ni na karigi sanjaruni gi haibasi da lehobane hausik sakotpa frup ni haina asum laisilabadi oiba sugya yararoi haina bab men tanaraktuna schedule tribe list sanana bo honarakpada hana schedule tribe list sanduna lairaba naga amadi kuki frup na makoigi sakthung hantakragani khaladuna ayat apan piraktuna khawai khara saduna lairi hangana yengmara kumja english ngamaga samapan ga marfuga mapan aduwai matamda chief minister oramba laikidraba risangkai singna thingthang ani ahumnakta Meitei frup schedule tribe lista salhauna bo hotna biramba laiki wapamasi mak masana assembly gi zero award phabu putopi khiba laiki matamadu Meitei famnai bisingna Meitei na schedule tribe olabadi amangbu jati olabani haibasida sida tatpa makhai yakhidi schedule tribe haiba way si phawba sinna paningdi haina blaiki aduga matamadugi governor bet marwa Meitei sing schedule tribe list salhunaba haibi khipalaki madudi Meitei na khoi kharangal lingai da schedule tribe list salhunaba honadrabadi nongmadi soidra mutkragani haina Khudong mi thinduna takpiram labani masida Meitei na khalibana Meitei na schedule tribe list sallabadi Christian dharma onbaga sapmanare masini asumna wakal ona tainana khanaduna leinaki mapalamda hindu mayam ama schedule tribe list sannaduna lei habasi thijulodi adunati masipuna maasi Meitei eikhoina soija hobani habasi isa na yazaba tabani sakhotpa sarubadagi loina phangba yaba schedule tribe phangudabani masi amaromda ai mangairi haiduna napal kaba kuja thoisat wangsat na bigi list sajatni habiyai awang nongpuk lamda Mizoram amadi Assam di hana citizenship rights satna ramlabasu haujikti satna khidri pungmut muthatkri Manipur gi oinasu masi muthatnaba ngasidagi sahi yankhage taret yankhage nipan gi mamangda assembly na pass tawkiba citizenship right muthatnabagi bill du India gi matamadugi president ayaba pikhiba laikhri president ayaba pibaga bill atu satna khrabani adubu ngasi phawba citizenship right muthatpa laikhri satnaduna adumak lairi citizenship right muthataba sina singda koki khul masing yamna hengalakpaga madi yamna laini koki furuki di koki sipna pokpa masano pa khudingna anoba khul amamam linkatlaga khuldugi sip oibigi mapa mapugi satna bile Manipulenga ki oina su yum taraga yum kunga mathui utarabadi khul amani haina hekta sakhang balaibana yum kunga mathui sunaba mapani gi makogi fruki mising pangkau da kauksilaga makogi lol khul maming ama hekta tholaga khul kya samgalakpadigi ngasi gi kuki khul mayamasi oirakibani masida dharma tinarabani haiduna nagasna makogi khul singi maya nakna kuki gi khul kya singwalakpada ayat apan karimata pikiti amadi hora lona la sanglakiba kuki sing ene kuki tribe ki mingda schedule phangkhibada ayat apan karimata pikiti aduba Meitei na schedule tribe tanbadadi naga amani kuki ani man ayat apan piduna lairi masi amaromda naga singna oiroidabada south nagaland amadi greater nagaland gi manglanda ngauduna leinarubadigi kuki frup kanano haibasi thigat haudabani ngasidi Myanmar gi kuki mayam ama sangsilaktuna khunda laitaduna leirabana Myanmar da lehoba makogi masin manau mari mata thoknabasing ngamkai sambal kha khrabadi kainaragani khanbadigi ngamkai sambal khabat ayat apan kya pirakli
namkai sambal khabra kuki singda natana nagagi tuan belupsingna athingba amadi ayat apan kaya supirakli fencing khabe hek horakpada ihan hana kuki zogi maikei digi ayat apan kaya piba horaki masina maram oiraga center na border fencing khabe gi thabasi kuki zog taba mafam singgi oina kharatamna paikhatlaga atai mafam singda hana paikhatna ba warep lawrakhi tungda Nagagi tuan belup kaya su nagagi area da su fencing khabi yaru hen akan mong na ating kaya mo pirakhi kuki zogi area da di sambal gi makhong kaksat laga thudek puna sing bathoki kumza english ngani ga kunga mari dagi ngamkai sambal khabi gi thabak hauki basi kumza english ngani ga kunthra ga mari phawgi manung da lushina na ba india lenga ki panam thamki bani ngamkai sambal khaba hoba ka ayat apan kaya mo pirakpa sina sahi tarasi gi manung da ngamkai sambal khaba lushinba ngamgadori bra habisi asabu hangwaidi awang nong pok Myanmar ga taina ba border gi asam kilometer lising amag satruka nifugo humdoi gi manung da Manipur gi oina kilometer sahum ga mogdra ga nipani maram asina Manipur gi oina kha ga dori border fencing asi kilometer sahum ga mogdra ga nipani wadi Manipur gi oina border fencing kha ga dori ba kilometer sahum ga mogdra ga nipan kakta sang bani haijabani sangkhra ba asang bani habi Imphal jiribam amadi Imphal Dimapur lambi gi asang badigi yamni heli bani Haukiba kumza me English ngani ga kungo humdoi haurakhiba Meitei amadi kokizau gi la loisindana leiding marakta urkhul kamjong kangpopi districta kokizau amadi naga singi marakta sauna irang thoraktuna leiri irang khangkan kansilakhiba sina me tara humdoi English ngani ga kunga taruk tagi di namid asigi numiyungba matungda kangpopi district ki manungda leiriba Kodjim amasung koki khulda masak khangdaba afaba makhal ki khulai paiba mi kharana ambush tauksinduna thadau furukki search lusingba ahum hat kiba amasum taruna asu open nangan kiba matung dagini namida sida koki zauna kangpopi district ki manungsana leiba lairon baifai village dagi phajin kiba konsa khulgi miyoi taragani pan ki manungda nupi taragani thoi thadoralaga do patar una thadokna thamlaba matungda jun tara English ngani ga kunga tarukta khul asimakta dagi Pibam sathina kairaba makoi taruki asi waksa oina pangkhri masi thokani haibasi khangmadagi state asida ain kaina sangsilaktuna khundariba mitop sing NRC update tawduna khandokloga maramda halankhina ba state amasum center lengakta Meitei sing akan ma kholaw lawduna lakibani adubu state amadi center lengakna thawai wawai thawai dana leisin khibadigi ngasi gi tamthiraba thawgok sing asi nanglibani adunadi mitop sing asi maramda halankhidravadi land lep kadaba mandri nongmonomigi khai duna makoina hatningba mi hatuna asumak leiragadi yellow mi sing asi mutkragani hangningai oiribana Kacha Naga taru adu eikhoina hatpani haina malal yazaraba kuki jog singi mathakta matik sab serak pining daba India lengana makoigi makut leiba NRC update tawbigi thabaksi tawninglam roidra haibasini haba wafam Cobra commando sing deploy tawba hori anoba strategy makada operation sathaba horagani Govindas State asida leiriba lalhobagi irang asi mapung phana laksinana ba CRPF ki Cobra commando sing tuan mafamda deploy tawba hori CRPF ki DGP yauna senior security official sing loinana mi pampang tokre atuba matamda anauba strategy makada security operation horagani haina Home Minister Govindas konthausan phungtokre ngarang Bisnupur district ki DSO ground ahano Bisnupur district Olympic games hokdokpigi sideline da permission unaba amada Govindas konthausan na makatana haikibada Haukiba jun tarukta urkhul district ki nungsang khong turel mayada khulai paibisin ambush tawduna nefu suba Assam Rifles ki personal ani hat kiba adu yamna le thiba thawduni thawdu odur scenery besing adu phanana ba combined force ki team singna operation sathari ambush adu NSNIM na makhoi senadi haina phongdok lekri adu mainama thawdu odur scenery besing adu masak khangtu na ba amasung phaduna makhoi ki matak justice phangana na ba investigation ki thabuk sathari haina phongdoki